시계. 그런지 ma'am xin ma'am một khi nào phụ lại cho ma'am. 복 공문에. không ra chế độ mà nè mà không được cái nó bổ xin cái cả rồi mà nó mà chú bổ 너 아이 소스부터 tụi mình sẽ buộc sẽ ở chỗ có thùng làm xí lệ tức cam tuổi ở đây cái thùng đấy ở đấy 비록 어서 왜요 여기 시기 끊어지 무로 우치 라하우무로 라하우무로 근데 우리 팀으로 전에도 시바사이버도 아래 끊어지 아래 끊어지 그요 타비죠 또 그저 감나도 타면 감나 타고도 그라 밤 해글 보내봐 오목 때문에 신내 잘 왜 싸는 것도 거기 또 게임에서도 ngasi 이제 ခွင့်မမ silence တော့ silence ဆိုတော့ခွေး이제 당위반이 이제ခွေးကန်စားရင်ကြီးတုံးနေတော့ခွေးကန်တော့ကျတဲ့ဘာမျိုးရှာတော့တော့တယ်ကွာ အဲ့ဒီများကြောက်ရှလာမယ်စီဒီတော့ဟောစင်းတော့ရှမတမ အဲ့များနာခွေးကီဗီဒီယိုစေအဟန်ဘိုင်ဘီဘူဒင်းရှိပြီဒနာ like share subscribe တော့များ အဲ့ဘယ်လိုက်ကွန်ဂျင်ပြီးတော့ အဲ့များစားပါဦးချေစီပီချက်ဆိုလာတော့ခရီး ဒီတော့ 이렇게 남시고의 볼을 보면 뭐 험땅는 레벨도 시복세 너무 하와요 봐. 좋소. 뭐 Đâu phải là gas à nè. Mình hơi đi rồi đấy. Tụi mình chung một bịch của sao rồi. Tapi masih tuh lawan. Sabar. Dạ. 그럼 저님만 드시게. Đây là cái gì? Xem hầu đi mà này xem này thì hầu. Hầu rồi. Sáng nha. Bà. 오김 요즘에 사이버 안 되큰 거든. 하지만 모르지만 하와이 아이언이 뒤도 되게 흔들 때. 동양 안 되고 치지 봐. 그 유동 잡이야. Vẫn hào bữa sang nghe đi thì.
ꯇꯤ ꯂꯦꯛ ꯇꯦꯁꯇꯤ ꯌꯥꯝ ꯐꯠꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯍꯥꯎ ꯐꯠꯇꯕꯩꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯣꯏꯁꯦ ꯈꯤꯇꯪ ꯈꯌꯥꯝ ꯍꯦꯡꯒꯗꯕꯅꯤ ꯑꯩꯅ ꯀꯩꯅꯣ ꯀꯨꯟꯁꯤꯁꯦ ꯄꯣꯛ ꯃꯈꯣꯡꯗꯣ ꯑꯗꯨ ꯇꯧꯒꯦ ꯇꯧꯕꯅꯦꯕ ꯑꯗꯨꯒ ꯂꯦꯝꯗꯣꯏꯔꯕ ꯄꯣꯛ ꯃꯈꯣꯡꯗꯨ ꯂꯩꯔꯝꯃꯦꯕꯀꯣ ꯀꯦꯖꯤ ꯑꯃꯃꯨꯛ ꯈꯛꯇꯪ ꯑꯣꯏꯔꯝꯃꯦꯕ ꯑꯗꯨꯒꯤ ꯂꯩꯔꯛꯇꯕ ꯑꯗꯨꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯍꯥꯎꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯥꯒꯤ ꯕꯣꯗꯤꯁꯤ ꯁꯤ ꯑꯣꯏ ꯇꯧꯔ ꯂꯥꯛꯑꯕ ꯀꯨꯏꯔꯕ ꯃꯇꯨꯡ ꯆꯥꯁꯦ ꯍꯥꯎꯋꯦꯕ ꯄꯣꯛ ꯊꯣꯡ ꯆꯥꯊꯣꯛꯑꯗꯤ ꯀꯨꯏꯔꯦ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯐꯖꯩ ꯅꯣꯏꯃ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯍꯥꯏꯕꯗꯤ ꯆꯥꯛ ꯆꯥꯕꯁꯤꯃ ꯆꯥꯛ ꯆꯥꯕꯁꯦ ꯑꯩꯈꯣꯏꯁꯦ ꯃꯨꯛꯕꯥꯡ ꯁꯨꯝ ꯇꯧ ꯆꯥꯛꯈꯨꯝ ꯆꯥꯎꯅ ꯍꯨꯞꯄꯅꯤꯅꯀꯣ ꯑꯗꯨꯅ ꯆꯥꯛ ꯆꯥꯕ ꯈꯪꯍꯧꯗꯦꯕ ꯑꯗꯨꯝ ꯂꯣꯏꯌꯦꯕ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯅ ꯍꯥꯏꯅꯤ ꯆꯥꯛ ꯆꯥꯏꯔ ꯅꯠꯇ꯭ꯔꯒ ꯏꯁꯤꯡ ꯊꯛꯏꯔꯌꯦ ꯑꯗꯣ ꯂꯥꯟ ꯆꯠꯇꯣꯏ ꯃꯥꯜꯂꯦ ꯍꯥꯏꯕꯗꯤ ꯊꯨꯝꯃꯟꯕꯗꯣ ꯁꯨꯃꯥꯏꯅ ꯆꯥꯛꯈꯨꯝ ꯆꯥꯎ ꯆꯥꯎꯅ ꯆꯥꯔꯅꯤꯀꯣ ꯌꯥꯗꯦꯕ ꯑꯗꯣ ꯆꯥꯛꯄꯨꯗꯤ ꯌꯥꯝ ꯆꯥꯗꯦ ꯍꯧꯖꯤꯛꯁꯦ ꯑꯩ ꯌꯥꯝ ꯇꯦꯡꯀꯣꯠ ꯆꯥꯏꯕ ꯑꯗꯨꯁꯨ ꯍꯥꯟꯅ ꯑꯩꯈꯣꯏ ꯕꯣꯛꯀ ꯆꯥꯃꯤꯟꯅꯩ ꯀꯥꯟꯗ ꯑꯁ ꯂꯣꯏꯔꯦ ꯁꯤ ꯊꯟꯊꯟꯁꯦ ꯍꯩꯅꯗꯦ ꯀꯩꯁꯨ ꯅꯠꯇꯕ ꯈꯪꯕ꯭ꯔꯥ ꯑꯩ ꯌꯥꯝꯅ 그쵸? 짜자 이자말 하면 짜서 줘. 쩌면 징지면 내 쇼에 했는데 아이고, 아이고, 저기. perfect tayo kasi yan dito. Hari hari. 어머니 나 이제 콩 조금 더 말았어. 그냥 조금 삐이다. Pues por la puma de xin đến làm đấy mà các cái mình xí lặng rồi.
ꯅꯃ ꯃꯌꯥꯝ ꯏꯁꯤꯡ ꯊꯛꯄꯁꯦ ꯌꯥꯝꯕꯗ ꯅꯣꯡꯃꯗ ꯃꯌꯥꯝ ꯂꯤꯇꯔ 3-4ꯐꯥꯎ ꯊꯛꯀꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯁꯥꯡꯒ ꯁꯥꯡꯕꯅꯤꯅ ꯐꯖꯅ ꯊꯛꯑꯦꯕ ꯑꯗꯣ ꯍꯥꯏꯕꯗꯤ ꯑꯃꯥꯡꯁꯪ ꯍꯩꯗꯣꯛꯄꯁꯦ ꯁꯤꯗ ꯀꯟꯅ ꯐꯅꯌꯥꯝ ꯌꯥꯎꯕ ꯍꯥꯏꯕꯗꯤ ꯏꯁꯤꯡ ꯈꯌꯥꯝ ꯊꯛꯑꯗꯤ ꯀꯜꯂꯦꯕ ꯑꯩꯈꯣꯏꯒꯤ ꯕꯥꯏꯕꯜꯁꯤ ꯇꯥꯛꯄ ꯌꯥꯎꯕꯅꯤ ꯑꯗꯣ ꯑꯩ ꯅꯣꯡꯃ ꯑꯃ ꯌꯦꯡꯕꯅꯦꯕ ꯑꯗꯣ ꯐꯖꯅ ꯊꯛꯆꯜꯂꯦ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯇꯨꯝꯂꯝꯗꯥꯏ ꯌꯦꯡꯕꯁꯤꯗ ꯑꯁ ꯈꯨꯀꯟꯗꯤ ꯂꯣꯏꯔꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯤꯁꯦ ꯑꯁ ꯍꯥꯎꯋꯦ ꯑꯗꯨꯝ ꯀꯣꯛꯁꯦ ꯑꯗꯣ ꯉꯥꯎꯕꯗꯧꯅ ꯇꯧꯔꯦ ꯀꯩꯅꯣꯗꯤ ꯆꯥꯕꯁꯦ ꯈꯤꯇꯪ ꯆꯥꯕꯩꯅꯦ ꯑꯁ ꯍꯥꯏꯕꯗꯤ ꯈꯔ ꯍꯩꯅꯔꯦ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯀꯩꯁꯨꯝ ꯆꯥꯕꯗꯣ ꯀꯥ ꯍꯦꯟꯅ ꯑꯩ ꯈ꯭ꯋꯥꯏ ꯍꯩꯅꯗ꯭ꯔꯤꯁꯦ ꯃꯣꯏꯒꯤ ꯀꯦꯞꯁꯨꯜ ꯅꯠꯇꯕ ꯑꯃ ꯁꯔꯨꯒ ꯄꯛꯃꯤꯟꯅꯕ ꯑꯃ ꯂꯩꯔꯤꯕ ꯁꯥꯏ ꯌꯣꯠꯁꯟꯕ ꯑꯗꯣ ꯑꯗꯨꯅꯦꯕ ꯈ꯭ꯋꯥꯏ ꯍꯩꯅꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕꯗꯤ ꯁꯤꯕꯤꯅ ꯂꯥꯏꯛ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯑꯗꯣ ꯕꯦꯜ ꯑꯥꯏꯀꯣꯟ ꯖꯤꯔꯝꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝ ꯀꯩꯅꯣꯅꯦ ꯃꯌꯥꯝꯅ ꯃꯊꯪꯗ ꯀꯃꯦꯟꯗ ꯆꯦꯂꯦꯟꯖ ꯇꯧꯔꯛꯑꯣ ꯍꯥꯏꯕꯀꯣ ꯑꯗꯣ ꯆꯦꯂꯦꯟꯖꯁꯦ ꯃꯊꯪꯗ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯑꯣ ꯀꯔꯝꯕ ꯆꯦꯂꯦꯟꯖ ꯇꯧꯔꯣ ꯑꯗꯣ ꯆꯦꯂꯦꯟꯖꯁꯤ ꯃꯌꯥꯝ ꯃꯨꯛꯕꯥꯡꯒꯤ ꯅꯠꯇ꯭ꯔꯁꯨ ꯑꯇꯣꯞꯄ ꯑꯣꯏꯔꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯃꯌꯥꯝ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ